Senapati Zilada hojik chapchana kalen oire adobo kumgi nong matam chana lakpana kahenna shaba phibamti thengnadre marak nong kanna chubana hojikshu national highway area yauna jila sigi mafam kiada ching ningkhaiba amasung lambi namthabana chingbadi leptana adum thokli masina miyamgi chathot chasingda khudong chadaba mayaknari adobo handak jila sida ising chaubugi awaba thengnakhrabasu kumgi nong matam chana lakpasina lo usingugi thabak singdi pomloi loire hebe yare ising chaubada nung lengoi hajing khipa mafam sing amasung terrace lo u tawba mafam khara natana jilasigi mafam ayambada lo lingba loikhre aduna lo pengba amasung atai thabak sing chathanari lomui ayamba hojikti horticulture gi puthok sing maru ena alu kobi muli na chingba lokpagi thabakta henna pugning changsinare kalin chuti oiduna mapa mama gi lobukta mateng panglamba angang singsu hojikti shuti loikhiduna class haukhibadagi school college romda mai onsinakre Senapati Zila dasu lepaki atai mafam singda tawbugumna humputara taruk shuba wan mahotsav jila sinthumna panthoki wan mahotsav asi mari lainana thoram kia sinki ahoba numitta Manipur Sarkar gi additional chief conservator of forest Sorai P Washung amasung jila sigi deputy commissioner Mamoni Dolina luchingduna official sing amasung miyamna uchara chani romthaki kumsigi wan mahotsav asigi thimdi ek pauda ma ke naam 20 hebsini masigi makhada divisional forest office Senapati na sinduna July thagi ahanba chayolda uchara lak amarom thaki handaki wan mahotsav asigi akhannaba pandamdi u thasi u kansi Manipur bo asang amanna thanba lamdam ama ohansi hebsini khongjang asigi makhada Senapati jila gi tongan ba khungang singda village authority CSO local volunteer sing amasung mahiroi sing su uchara kia thaki jila sida su bharat ki oina tribal miyamda shakti pibagi khwaidagi chauba khongjang pradhan mantri dharti aba jan bhagidari abhiyan gi saturation drive nomit tara mangani chupna chathaki khongjang asi jila sigi block pum namakta chathaki abhiyan sigi information education amasung communication campaign gi loisin bagi thoram purul td block ta panthoki maduda block adugi khongang tarani thoigi mi lising ama henna sharuk yakhi maduda BDO purul gi yauna department kungi stall sing handoktuna miyamda disable card widow pension card old age pension card na chingba yauna hybrid vegetable seeds har na chingba su yenthoki asigumba khongjang asina tribal miyamda mapungoina manung hungjingna laiba miyamda soidana kannaba ohlagani Senapati jila dasu laibak sinthumna chathariba mahiroi singi Aadhaar enrollment amasung update tawbugi thabak tha asigi taret tagi haukhre district administration Senapati na sinduna Aadhaar automated permanent academic account registry upper saturation drive haukhre campaign adu St Joseph school sajoba amasung Nazareth residential school bauda haudokhi mathangi nomitta Dombosco punanamai dasu Aadhaar enrollment ka loinana biometric update chu tawkhi July 13 phauba chathagadauba campaign asida mahiroi pumnamaki chada chama upper generation taunaba jila sigi oina nodal officer ani haple asigumba campaign asida mahiroi singi mapa mama singna soidana sharuk yaw hawbana makhoi gi angang singi tungi punsida chauna kanaba pigane hojik asi Senapati jilada kalengi maisaga kumgi nong lakpagi ising inaw lakpagi apunba matam oibana makhal makha kiyage ana ayek thorakpa yabagi akiba laitabnate maramaduna mapung oina apikpa angang amasung yamna ahal oiba singdi thoidokna cheksing tangai phadaba lai district administration nasu makai asida akhannaba pugning changhanningai loinana chingning khaiba lambi namthakhiba amasung national highway pakthokpagi semsabada thengnariba chathokcha singgi khudong chadaba sing khara makai kokhannaba amasung accident na chingba pamdaba thodok thokhandanaba akhannaba thoram singsu lokhutpa tangai phade